Manipur thokliba eshing Ichao asina Maram Oiraga Meeoi Leikhidre mapana Asok-Apan Nangkhre lishing kunmariga chaniga humfumanga romna amang atta thokkhre haina Water Resources Minister Awangbow Newmai na phongdorakli Hauzik lamdam asida thokliba Ichao asiga mari leinana ngarang News Secretariat leiba maki office chamber gi conference hall da pangthokiba paugi mifam amada wafam asi mahakna phongdokhibane Lenga ke makok thongbo official kaya yauna pangthokiba paugi mifam aduda Minister Awangbow Newmai na hai Cyclone Remal na Maram Oiraga Manipur thokliba eshing Ichao asina Maram Oiraga state asida punna khul chahumga nifu nipan ge meeoi lak ama lishing marifu nipan ga chamago nifu humdoi awajai thengmayuk nare masigi manungda meeoi Leikhidre meeoi amana hauzik fawbagi oina thibo khangdana leire loinana meeoi mapanna Asok-Apan nangle meeoi lishing taranipan chamaga humna safagada mafam singda phongdorakli hauzik fawbuda state asigi oina yum lishing kunmari chaniga humfumanga amang atta thokle yumda yokpa sa ani Leikhidre Ichao asigi chaitheng nanglaba singgidamak hauzik tongan mafam 53 da relief camp sing hangdokthuna awaba mayoknariba meeoi singgi changjafam piri Masida Imphal East District Relief Camp Taramanga amadi Imphal West District Relief Camp Kulumdoi hangle loinana relief ki mathau taba polam sing yanthok pahore Ichao asina Maram Oiraga lau uba yaba laufam hector chamriga kuntramari ising na thumsinkhre infrastructure chamaga maudrani thoi amang atta thokle state asigi chingi mafam chaniga humfutara mathoi di chingning khai bigi thodok sing thokhe awaba tarba sing asigi mateng pinabagi tabak ahanba Manipur Rifles da control room ama akhanan hangduna pongkun mani thabak paikhatle relief camp sing da lairiba singi chana thaknabagi polam sing sen langle maraga sida lainga ki loishan khudingmak me kuntra mathoi fawba suti thadokre loina nangasi thadokkiba order amagi matung ina mahai tamfam khudingmak jun ama fawba suti thadokre ising Ichao sida panduna lairiba meeoi singna mari leinaba TC singna pikiba helpline number singda pau fawbirau piriba number singa sigi mathakta centralized helpline number singda pau fawbiraktuna mating lobiyo lengangna panduna lairiba meeoi sing kanbagi thabak lepalaitana chathari mi kanbagi operation asida NDRF SDRF Manipur Police Manipur Fire Service Air Force Navy Indian Army Assam Rifles amadi tongan ba Central Paramilitary Force singna sarugyaduna angamba thakpa honari Rescue Operation Chathabasida ising Ichao yengba lakpa meeoi singna achauba ayet apan pibagi fibam ama thengnare miyamna maram leitana ising Ichao thokfamda chatpa tawbigano masina mi kanbagi operation da chawna panba moihele amaromda ising Ichao si loikraba matungda miyamgi hakselda akaiba mapirakpa yabage oithokpa chawna leibana leingangna health services ki fibamda akanma miryeng changduna paikhatpa yaba thaurang sing paikhatpa hore asigumba laibak thingba thodok sing asi matungda thoktanaba miyamna turel torbanda lam khopchinba made turelda phatta haudi thadabana chingba tawbigano thokliba thodok asi ekhoi punna ama toina honaduna laksin minasi haina makna makha takhi Deforestation se chingdiam deforestation me amna khangi biduni poppy plantation region namane aduga u kakpa timber business tawba aduga hojiki reserve forest hoina thamba mayam sida yum tasilakpa khun tasilakpa asi mayam se akhoi praja singna bahab tabi da bahai tare asi su one of the reason ecological imbalance lai Housing ki season sida si gumandong se kya lagta bani. For last 4 months, nongsula lagta. Almost drought ki situation lag bani. Almost all the rivers se dry away bagi fibam lag bani. Suddenly amuk rain lai. Rain lag pakanda catchment area da floods lai. Housing ki mud flows lai, landslide yaw si lai, siltations miyam lai.